Miss PAODAM meeting tablet sing buhan ba makte no maithing kunje na taram okchari ngasi gi mari pau miyam da pinjere Marfu taruk shuba nupila ningsing thoram Manipur amasong Manipur gi mapanda pak chana pangthok na khre National Divyang Artisan Oracle ba yengkhom ongbi Indira Butram okre Athubada lengak sem lagani one family one job ki makhada imung khuding senthok lambi pi na bhona rakani haina MLA ibom chana fongdokre Lunena Congress luchingba hanagi Union Minister Shivraj Patel lekidre Mapungaba pau miyam da pizari State ki thakta pangthokpa marfu taruk shuba Nupilal Ningsing Thorom Lebasiki President Draupadi Murmuna Nupilal Ningsing Khubomda Leikat na ikai kumna utkre Lebasiki President Amana Nupilal Ningsing Khubomda ikai kumna utpa Draupadi Murmuna ahanbani State Lengang Sindna Nupilal Complex ta pangthokiba Thoramaduda Manipur gi Governor Ajay Kumar Bhala Manipur Legislative Assembly Speaker T.H. Brother Hanagi Chief Minister N. Biren Atay MLA Singh Chief Secretary Punit Kumar Goyal Amasong Masak Nairaba Social Worker Amadi Political Parties Gi Masak Nairaba Luching Bakaya So Saruk Yake Tungda Makoi Senapati Kidamak Infal Thadoki Manipur Lengak na Senduna Nupilal Ningsing Thorom GP Women College Tabang Thoki Thoramado Manipur Chief Secretary Punit Kumar Goyal na Chief Guest Oiki Thoramado da Mahak na Hai Nupilal asi matam amada thokiba thodok amani haina lobagi mahutta nupi singi oiba apunba pangal ama sagatpa haukhibagi kodam amani haina lofom thoi Kumja lisingamot jamapan marida nupi singbu namduna thabak shuhanba amadi achumba wail fangdabagi mayokta nupi singna haukhiba ihawni Kumja lisingamot jamapan kuntramapan dana jeng fanglaktabadagi jak tangba thorakhibagi mayokta nupi singna haurakhiba ihawni lamda masida nupi singna political economy amadi culture gi lambida maru oiba thodang loduna lakhi Imphal gi ima kaithel asibo nupi sing khaktagi oiba achouba kaithel oina malemda sak khangari basi nupi singi mathauna maringjel gi mayek senglaba khudamni haiki mahakna makhatan hai nupi lalna achouba para ama tambiduna tungi mirol bu chawkhatpagi lambida lamjingli center amadi state ki thakta thosil kaya senduna nupi singda ahen bathauna hapkatnabagi pandamda Prime Minister Narendra Modi na hongdokhiba swast nari sasak parivar abhiyan gi khuthangda nupi angang singi phibam phagat hannaba honaduna lakli state asigi oina ima nongthang leima yaifating bang scheme makhada Masagi chahi nifu helaba thabak phangdriba selgi mating pangduna lakli special maternity leave pidna thabak mafamda nupi singbu nupaga thongma na hanaba thabak thorang kaya laukhale mafam mapanda hangdokhiba working woman hostel na leifam chapongga mari lenena nupi singda choba mating ama pangba ngamle haina su mahakna phongdokhi Jiribam District asidasu marfutaruk shuba nupila ningsing numit Observation Committee Jiribam senduna Jiribangi Auditorium Hall Multi-Complex Supermarket pangthokre Maduda Jiribam Social Worker and Buddha Chandra Singh Wasiat ki President and Nivarani Devi AJMP ki President S Sushila Devi Jimpa ki President L Bimola Devi Jimwa ki President TH Jini Devi Wo ki President Ajtoibi Devi Ikal ki President L Koibi Devi Amkil ki President A Asangbi Devi SWA ki President Ibem Nungshi Devi amadi Amova ki President Priyadarsini Devina Chief Case amadi President Member oina daista famki tharomga mari lenena nupilangi matangda tongan ba miyoi kayana wangangki All Assam Manipuri Women Maira Paibi Coordination Committee Headquarters Silchar Kasar Assam Amadi Silchar Ramnagar ge Khungang Manga Berakhal Khelma Tuko Lama Rangir Khal Hariba Khul Singh asiga khusam naduna Ramnagar Berakhal Silchar Kasar Assam da marfutaruk shuba nupilal gi ningsing numit thoram mapungphana bangthokre Ngasigi Thoramasida All Assam Manipuri Women Mera Paibi Coordination Committee Central Committee ki Vice President Khaitem Ongbi Bimbavati
Barak Tampaki Saknarabi B Badrun Nesha Shilchar gi GPC Nur Islam Barbuya amadi advocate ngangom Ramakantana mathang shinam mifam mapu amasong ikai khumnaba mitungyan sing oina dice the famki aphongba mifam da All Assam Manipuri Women Maira Paibi Coordination Committee Central Committee ki President Konjengbam Ongbi Aruna Devi Minister Food Mine Minerals and Barak Valley Development Government of Assam Kokshik Rai Shilchar gi MLA Dipayan Chakrabarti amadi atei maru oiba miyuisinga dice the famki Manipur gi nupi landa Thawai Thakiba Laikidaba Ima Singi Mapamda Hailei Katuna Ikai Khumnab Utki Amasong Binita Puyamgi Timna Sayo Isai Shaktuna Tharongi Mapung Fana Haudoki Receptionist Committee ki member Dr. Sakapa Merina na haikibada ngasi Marfutaruk Shuba Nupila Ningsing Kumon Tharamasi All Assam Manipur Women Mera Paibi Coordination Central Committee na President Oribi Ima Aruna Gilamjing Makada Sinmani Shilchar Shab Division gi Manung Chanalaiba Khungang Manga Ramnagar Berakal Lama Kelma Rangir Khal Tuko Haiba Khungang Mangana Kusham Naraga Nupila Ningsing Numit Pangthok Libasi Ekhogi Laikhidraba Ima Singh Adugi Thauna amadi Lingjel Boy Khoina Makha Samthaduna Putharaknabani Haiki Maguna do ngasi ekoi su lengdana leiri mapan Manipur khapta natana mapan Manipur da khundariba metei gi lamsing khungang singda leiriba ima mayamna su khushamnaraga ekoi leptana leiri haibase ngasi bera khalla pangthokliba Silchar sub division gi manung channa leiriba thoramasina asina khudamni haibase ai mayamda haijaningi asi All Assam Manipur Women Mera Paibi Coordination Central Committee ki President Konjengbam Aruna na haikibada ngasi ekhoina pangthokliba Tharamasi Shilchar Division na senduna pangthokjaba thoramni masida nupilan thoramda laikhidraba ima singda ikai khumnab utuna hailei katuna pangthokpa thoramni haina mafam kaya so phongdoki December tarik 12 gi December 32 akoi Silchar Division na pangthok chai aduga saisida khun manga na akoi pullaga pangthok se bani aduna asigai sida akoi gi nupilan pangthok padi ima sing hana akoi gi Angres na lan chokna gi ba ima sing da hekat laket tamaga moi gi akoi shakti do logjaraga akoi su chahi khudingi akoi gi nupilan si pangthok tana lakchai Purbanchal Hills Mongjam na senduna nupila ningsing numit ka mailena Mongjam da lamsang lamjel pangthokre lamsang lamjel aduda Mongjam khulgi nupa macha amadi nupi macha sing sarugyaki tharam ga mailena na Purbanchal Hills Mongjam gi petrol chief Waikhom Hanjang na British ki mayok talep khiba lamda masi ki nupi singi thongna ngasi gi mirolna ningsing batangai fade haibagi wakhalonda tharamasi sinbani tharamasi miyam na suma pungphana saru yaminaba changi haiki Kumja lising amat jamapan mari amadi lising amaga jamapan kuntramapan da thokiba nupi lalda sarugya khiba Manipugi nupi singda ikai khumnabu utpa oina kuntramari suba state level nupi lal ningsing lamjel amadi ningsing thoram pangthokre nupi lal ningsing lamjel adu ngasi ayupung taruk makhai tabada nupi lal memorial complex tagi singjamaya sige MLA yumnam kem jana lamthake madugi panthungphamna singjamai supermarket ta oiki lamjel nupi lising amaga chamanga romna saruk yaki yamlab nupi sing adu chahi kuntra manga dagi nifu manga yellow phawama chahi nifu tarutagi yankhai mapan green amasung chahi humfugi mathak red haina kangbu ahum thona khaidoki yellow gi da Ningombam Sunita Sanabam Rani Leima amasung Nongthombam Nivarani namako mathang taki Green Gida Ahantem Joymati Koijam Madabina first second Ningombam Silpa amasung Saikhom Bideshina punna third taminaki Red Gida Wangkhaimayum Subita Thodam Ekasuni amasung Naurem Subasinina makok mathang taki Leiba Sigi President Draupadi Murmuna Sinapati da Pangthokpa public function amada saruk yakhibaga lunena development project kaya sanga krema song project kaya gina urep yung tamlamle tharamadu da wangang bada president haiki leiba si chawkhatpagi lambi da changsinaba honabada Manipur gi tribal community singi saruk yahanba haibasi national policy ama oiduna lakle
Central Government na local leaders sing civil society organizations amadi atai mai lenaba singa khusham na Manipurda thong manana chawkhat thorang kaya paikhatna ba honari mahangna makhata na hai Central Government na paikhatliba chawkhat thorang sing leba sigi kachin koya sinbat thongna yohanna honari manung hanjin mafamda kundariba tribal furup ki miyoi singda akhanna ba miting thamduna chawkhat thorang sing paikhatlakpani Center ki akhanaba thausilama gi makhada Manipur gi chingi district singda ahenba mityang changduna lambi thong sengwat pakalunana ana layeng amadi education gi lamda chakhot hanaba honari haiki Taramadu yaramlaba matong numit ninigi Manipur gi khongchat loreduna President Draupadi Murmu New Delhi gi damok Imphal thadokre amaromda President gi khongchat asibu yaringdaba phongdutuna korkomna kaukhiba total shutdown su pamdaba thawdo amata thoktuna ingna loishinkre Bharat Sarkarna Khutcha Haiba differently able oiraba skill artisan natraga entrepreneurs sing the piba National Divyang Artisan Award ta National Award for Handicraft 2023 Divyang Artisan Oiraklaba Yengkhomongbi Indirabu Mahaki Poknapam Lamdam Oiriba Mayai Lekai Deleba Social Welfare Sporting Club na sinduna harau taram okpagi tharam ama ngasi Mayai Lekai Multipurpose Community Hall da pangthokre Taramadu the retired teacher ex-president SWSC Mayang Lambam Julona Thoiba Mitunglen President SWSC Moyangti Manihana Taramapu Amadi member SWSC Mayang Lambam Chandramani Naikai Komnraba Mitung Oina Saruk Yaki Harau Taramna Okpagi Taramaduga Mailena National Award Oidaba Yengkhom Ongbi Indiana Mahakna Mahaki Punchida Tengnarakiba Mayok Narakiba Singnaba Kayagi Wari Liduna Hai Laibak Tiba Lambigi Kudong Tiba Amadagi Hakjangi Freedom Chokivadagi Mahakna Tauningba Miyamgi Oiba Tabak Tauram Kaya Saruk Yaba Ngamdana Lakibani Adubu Miyamgi Oiba Tabak Tauningmagi Wakalna Liching Oiduna Khutcha Haibagi Tabak Asi Lepna Honarakibani Mahakna Honajakiba Khara Asida India Lengakna Masak Khangbibada Natana Lamda Masibu Lekaya Sibu Masak Tak Pangamle Khanjabada Apemba Poi Hainasu Fonglaki Lonena Miyoibana Wakal Hantadana Lepa Laitana Hotnarabadi Ngamdaba Leiroi Aduna Jingnaba Amata Laitana Hotnaba Lep Kumsi Hainasu Miyamda Apil Tauki Panbayai Yengkhom Ongbi Indirana Outstanding Craft Person Ama Oina Inkumja Lisingani Taratare Nipan Lisingani Nipan Taramapan State Ki Thakta Department of Textile Commerce and Industry Government of Manipur na Piba Merit Award winner Fangbangam Kre Inkumja Lisingani Taramapan Kundashu Hand Embroidery Craft Ta Thoibina Loi Kava Hakpadashu State Award Fangbangam Kre Manipur, Assam amasung Nagaland da Jalyarong Furup ki miyosing na khundariba mafamsing punchillaga tonganba Homeland amasembagi matangda numit nini chupna New Delhi da mifam pangthokre Jalyarong United Front JUF ki Information and Publicity Secretary Lui Gangmaina khutyek na thadorakpa chol amanhai December 10 amasung 13 da mapalak suba oina political talk ta joina tariba Jalyarong ge furup sing amatoina punchinabagi matangda kupna khanaki State ahomda joina khundariba furup asigi miyoising punchilaga mapung faba autonomy fangnabagi matangda sukupna khanaki pandamasi fangnabagi matangna makhata na khanina ba haina yanaki bagalunena numit ninigi mifamadu loshinki hari panbayabadi hokiba junta ni panda Jalyarong People's Convention na awangnong poklamdamda khunda furup asigi tokhaiba homeland ama Indian Union manungda semannabagi matangda memorandum ama pishinba laikhrabani Athubada Lingak Semlagani Lingak Hek Sembaga One Family One Job ki Makada Imung Khudingi Sentok Lambi Piraga Lan Namaram Oiraga Semitlon Soklibasi Menkatna Honarakani Haina Lamlai Kendragi MLA Kech Ibom Chana Fongdokre Wapamasi Apon Baning Sing Marupna Senduna Nungoi Awang Lekai Community Hall da Pangthokiba Ahal Oiraba Sing Amadi Lukrabi Singda Anirak Shuba Oina Kudot Pibagi Tharumga Mailena Fongdokibani Taramaduda Apun Baning Sing Maruki President Chanasam Ibotomba Nungoi Awang Lekai Village Development Committee ki Secretary KH Naucha Women Development Association ki President Y Villa Secretary S Mikoi Binachingba Saruk Yake
Tharam aduda ahal oiraba nupa nupi amadi lukhrabi nifu maida khudol piki tharamga mai lenana MLA Kech Ibomchana makha takhibada haujik lairiba lan asi tangdu leitaba puraknaba center na kanna hotnaduna lakpani December 13 da BJP MLA pumnamak Delhi da karokliba ase lengak semnaba wa khannabagi soidina oigani Tenglabada mathang chahigi February 16 gi mamang da lengak soidina semlagani lenga asi hek sembaga hana lengak leiringai da pakhatnaba thaurang tawramba One family one job scheme paikhatna yumthongi oina senthok lambi oiba yaba sinpham khangdok minagani chana bahiram aduda chada kontra subsidy oiba loan pigani thawrang asina haujik lana madam oiraga semilon de hena sokchilibasi kharadang oirabusu mengkhatpa ngamgani haike abiu purna supiu adagi lang nasipiu sigi masak singjibo akoi imusida pibiragadi akoina pisalang sabadu toro akoi thamada akoi hingba yadamagi income amadi lakani kudamni ko sumaina tamanba imung na hainabu sindham jingdu yenga kana koina madugi asangba pisada sarkar na piba madu manungda sanai manungda kunthana singoidaba District Health Society Jiribam ki meeting makhada NCD cell Jiribam na senduna diabetes and well-being and diabetes and the workplace haiba theme da World Diabetes Observation Day gi tharam Jiribam gi ningsing khunda leiba District Hospital da pangthokre tharam asida Dr. Muhammad Yunus Ali former SP Jiribam Moyangthem Mubi Singh IPS amadi Chief Medical Officer Jiribam Dr. Binay Prasad Shahuna mathang shitna President Guest of Honor amadi Chief Guest oina saruk yakhi loinana Dr. Justin Haubam MO Medicine District Nodal Officer NCD Jiribam na Resource Person oina saruk yakhi Guest of Honor oikiba M Mubina fongdokhibada haujik Jiribam District Hospital na aphaba amadi chawkhatpa lambirom da changlakpada thakatpa fongdokhi Chief Guest ki warolda CMO Dr. Binay Prasad Chahuna ha Jiribam ki DC Krishna Kumar IAS na full support tawbibadagi ngasi District Hospital asida hena phaba amadi aphaba hospital ama oina uba phangbani haike Mahakna makhatana haikibada specialist doctor obstetrics amadi gynecology ki doctor sing amadi radiology ki service su district hospital da lairagani haiki ngasi ki thom loishilakpada NCD ki screening hepatitis B hepatitis C HIV TB amadi diabetic neuropathy su check tawki Senior Congress leader amadi former Union Home Minister Shivraj Patel ngasi ayuk Maharashtra ki town Latur da leiba masagi yum da leikre masagi chahi marfutara sukre mahaki machanupa Sailesh Patel amadi mamung nupi Archana amasong masunupi ani thamnamni Shivraj Patel lekhidabada Prime Minister Narendra Modi ne X ta thadorokpa paujel da Shivraj Patel lekhidabada thamoi shokna nungaitaba fongdor jari Mahak yamna experience lairaba luchingba mo oibata natana MLA MP Union Minister Maharashtra Assembly ki Speaker oiduna matam sangna miyang seba taromi mahaka aiga sahi kya paw fongatuna laki kui dingai tha khari mamang desu aigi yumda lakna wari watai shanaki mahaki imung manungi awabada aigi wakhal pukning su saruk yazari hairi Union Minister Rajnath Singh nasu Shivraj Patel na lekhidabada awa fongdok aduna Shivraj Patel India ge chakwal khongthangi lambi da contribution kya piramba seasonal leader amani mahanga lekhidabada mahaki imung manungi mari matagi awabada saruk yazari haina Rajnath Singh thadorokpa paujel da hairi Listing ani kuntareta pangthokadoriba census ki damakta Union Cabinet na ngasi lukpa crore Lising Taramathoi Chatret Taranipan approved Tauri Haina Union Minister Aswini Vaisnavna Paumising da Fongdokre Renana Pangthokadoriba Census asi ihan hanba digital census oigani hainasu fongdokhi lisingani kuntareta pangthokadoriba census asi phase ani thokna pangthokani ahan phase na lisingani kuntaruki April amasung September damadi ani shuba phase na February lisingani kuntareta pangthokani loinana lisingani kuntareki census asida kas masing thibagi thabaksu yawgani haiki chathagadoriba census asiga mailenana Congress MP Rahul Gandhi na hangba wahang amagi paukhumda Minister of State for Home Affairs Nityanand Rai na haikibada phase ani thongna chathagadoriba census asigi phase 1 na house listing
amasong housing census oigani amadi phase 2 da mi masing thibagi sabak chathagani haiki nityanana makhata na haikibada lisingani kuntaruki April amasong September da pangthokadawriba census asi state amadi union territory singi khudong chagadaba yenglaga numit kuntrani chathagani haiki arubada marepa amhan miyamda pizari Marfutaruk Shuba Nupilaning Singtharom Manipur Masong Manipuri Mapana Paksan na pangthoknakre. National Divyang Artisan Oraklaba Yengkom Ombi Indirabo Taram Okre. Atubada layungak semlagani one family one job ki makada imung khuding senthok lambi pina honarakani haina emile ibom jana fongdokre Lunena Congress lusingba hanak Union Minister Shivraj Patil laikre Image podam pijaba ngasi di matang ase lo shinjari meeting tablu bising buk khurumjari